ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯐꯤꯁꯨꯕꯤ ꯄꯨꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯑꯒꯦ꯫ ꯉꯁꯤ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯔꯛꯇꯨꯅ ꯂꯩꯔꯛꯑꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯥꯡ ꯆꯥꯗꯕ ꯑꯃꯗꯤ ꯊꯕꯛ ꯑꯆꯤꯟꯕ ꯀꯌꯥꯗꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯄꯥꯊꯣꯛꯆꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯑꯏꯕꯅꯁꯨ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯂꯝꯇꯥ ꯊꯥꯡꯖ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯩ꯫ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯝꯕꯦꯟ ꯁꯣꯔꯣꯛꯇ ꯁꯔꯣꯏ ꯈꯥꯡꯅꯔꯝꯃꯤ꯫ ꯁꯔꯣꯏ ꯈꯥꯡꯕ ꯍꯥꯏꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯀꯌꯥ ꯑꯃ ꯆꯥꯛꯇꯥꯕ ꯊꯣꯔꯤꯕꯗꯨ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯑꯍꯟ ꯑꯣꯏꯔꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯂꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯍꯨꯜꯂꯝꯃꯤ꯫ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯃꯤꯠꯁꯤ ꯌꯥꯝꯅ ꯂꯨꯕ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯕ ꯀꯧꯖꯩ, ꯏꯃꯥꯒꯤ ꯃꯤꯡꯅ ꯂꯩꯃ, ꯕꯕꯥꯒꯤ ꯃꯤꯡꯅ ꯅꯅꯥꯎ ꯀꯧꯏ꯫ ꯋꯥꯔꯤꯁꯤꯅ ꯑꯩꯅ ꯀ꯭ꯂꯥꯁ 7 8 ꯀꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯁꯦ ꯕꯦꯡꯛ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯕꯦꯡꯛꯀꯤ ꯊꯕꯛꯁꯦ ꯈꯔꯒ ꯆꯤꯟꯕꯒ ꯕꯕꯥꯁꯨ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ꯫ ꯊꯕꯛ ꯃꯐꯝꯗꯒꯤ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒꯁꯨ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯍꯤꯡꯆꯥꯞ ꯍꯦꯛꯇ ꯍꯣꯠꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯀꯩꯅꯣ ꯄꯩꯁꯥꯗ ꯇꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯂꯩꯔꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯕꯛ ꯍꯦꯛ ꯀꯨꯝꯃꯛꯄꯒ ꯅꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯕꯨꯡꯉꯣ ꯏꯆꯥꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ? ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯍꯪꯗꯦ꯫ ꯌꯨꯝꯁꯤꯁꯨ ꯄꯩꯁꯥꯅ ꯃꯦꯟꯈꯠꯄ ꯌꯥꯗꯕ ꯑꯍꯣꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯃꯇ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯄꯒ ꯌꯨꯝ ꯏꯪꯈꯣꯜꯁꯤ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯎꯔꯛꯀꯅꯤ꯫ ꯑꯩꯁꯨ ꯍꯣꯠꯅꯕ ꯌꯥꯕꯗꯤ ꯍꯣꯠꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯉꯝꯃꯣꯏꯗꯕ ꯅꯨꯄꯥ ꯅꯣꯏꯒꯤ ꯊꯕꯛ ꯊꯧꯋꯥꯏ ꯀꯌꯥ ꯑꯃꯁꯨ ꯃꯔꯛ ꯃꯔꯛꯇ ꯃꯊꯧ ꯇꯥꯔꯛꯏ꯫ ꯌꯥꯔꯒꯗꯤ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯍꯣꯏꯗ ꯑꯩꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯚꯥꯞ ꯇꯥꯏ꯫ ꯊꯕꯛꯁꯤꯅ ꯆꯤꯟꯃꯟꯕꯗꯒꯤ ꯑꯩꯁꯨ ꯄꯨꯝꯅꯃꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨ ꯑꯩꯁꯨ ꯅꯪ ꯂꯩꯔꯤ ꯍꯥꯏꯗꯅ ꯀꯣꯝꯊꯣꯛꯆꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯁꯨ ꯀꯩꯅꯣ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯌꯦꯡꯁꯤꯟꯕ ꯍꯧꯔꯒꯦ꯫ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ꯭ꯔꯥ? ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ꯫ ꯑꯗꯨꯒ ꯕꯦꯡꯛꯀꯤ ꯊꯕꯛꯁꯤ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔꯗꯤ ꯊꯕꯛ ꯀꯣꯝꯕ꯭ꯔꯥ? ꯃꯈꯣꯏꯁꯨ ꯕꯕꯥꯗꯧꯅ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯕꯕꯥꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯈꯣꯏꯁꯨ ꯇꯧꯔꯝꯒꯗ꯭ꯔꯥ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤꯅꯣ ꯃꯈꯣꯏꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤꯗ꯫ ꯐꯔꯦꯁꯦ, ꯅꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯣꯔꯦ꯫ ꯆꯥꯛ ꯆꯥꯔꯒ ꯏꯄꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯇꯝꯕꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯤ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯃꯤꯠꯇꯨꯃꯗꯤ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯀ꯭ꯋꯥꯛꯁꯤ ꯌꯥꯝꯅ ꯈꯣꯡꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯊꯕꯛ ꯆꯠꯊꯣꯛꯄꯗ ꯅꯤꯡꯊꯤꯖꯅ ꯆꯠꯊꯣꯛꯄꯤꯌꯨ꯫ ꯀ꯭ꯋꯥꯛꯁꯨ ꯈꯣꯡꯉꯤ, ꯑꯩꯗꯤ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯤ ꯌꯥꯝꯅ ꯀꯤꯖꯩ ꯍꯥꯏꯗꯅ ꯏꯃꯥꯅ ꯕꯕꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯑꯩꯕꯨꯗꯤ, ꯅꯈꯣꯏꯗ ꯌꯨꯝꯗ ꯂꯩꯕꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯥꯅ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯁꯥꯏꯀꯜꯗ ꯆꯠꯂꯤꯁꯤ ꯑꯩꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯊꯤ꯫ ꯅꯪꯅꯁꯨ ꯃꯥꯒꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯍꯜꯂꯛꯄ ꯃꯇꯝꯗ ꯁꯥꯏꯀꯜꯗꯨ ꯅꯤꯡꯊꯤꯖꯅ ꯊꯧ ꯍꯥꯏꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯃꯥꯡꯗ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯌꯨꯛꯇꯨꯗ ꯈꯣꯡꯉꯝꯕ ꯀ꯭ꯋꯥꯛꯇꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯑꯃꯨꯛ ꯀ꯭ꯋꯥꯛꯁꯤ ꯈꯣꯡꯗꯨꯅ ꯃꯈꯥꯔꯣꯝꯗ ꯄꯥꯏꯈꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯍꯜꯂꯛꯀꯗꯣꯔꯦ, ꯐꯣꯟ ꯊꯝꯃꯨ, ꯑꯩ ꯑꯁꯣꯝꯗ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ, ꯍꯜꯂꯛꯑꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯧꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ, ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯉꯨ, ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯁꯨ ꯏꯃꯥꯁꯨ ꯆꯪꯉꯛꯑꯗꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯏꯃꯥꯒ ꯑꯩꯒꯁꯦ ꯆꯥꯛꯈꯨꯝꯗ ꯁꯨꯝ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯇꯝꯗꯨꯗ ꯕꯕꯥꯒꯤ ꯀꯥꯗ ꯄꯣꯠꯁꯛ ꯑꯃ ꯒꯣꯡ ꯂꯥꯎꯅ ꯑꯣꯟꯊꯈꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯏꯃꯥ, ꯇꯝꯅꯔꯤꯕ ꯖꯥꯔꯥ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯅꯨꯡꯗꯥꯡꯗ ꯃꯗꯨꯒꯨꯝꯕ ꯋꯥ ꯄꯟꯕ ꯇꯧꯍꯩꯗꯦ, ꯅꯪ ꯂꯩꯔꯝꯃꯨ ꯁꯤꯗ ꯏꯃꯥ ꯀꯩꯅꯣ ꯌꯦꯡꯉꯨꯒꯦ ꯆꯪꯉꯒ ꯍꯥꯏꯗꯅ ꯏꯃꯥꯁꯤ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯆꯥꯛꯈꯨꯝꯗ ꯇꯨꯃꯤꯟꯅ ꯆꯪꯉꯛꯈꯤ꯫
ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯀꯩ ꯑꯣꯏꯔꯝꯃꯒꯦ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯀꯣꯟꯅꯗꯤ ꯑꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯝ ꯍꯪꯖꯜꯂꯨꯕꯗꯒꯤ ꯏꯃꯥꯅ ꯀꯔꯤꯁꯨ ꯅꯠꯂꯝꯗ꯭ꯔꯦ, ꯅꯄꯥꯒꯤ ꯀꯥꯗꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯄꯣꯠꯁꯛ ꯑꯃ ꯒꯣꯡ ꯂꯥꯎꯅ ꯃꯈꯥꯗ ꯇꯥꯈ꯭ꯔꯤꯗꯨꯕꯨ ꯀꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯑꯩꯅ ꯍꯥꯏꯕꯗ ꯆꯨꯝꯃꯛꯒꯗꯕ ꯃꯥꯟꯁꯜꯂꯛꯑꯦ ꯏꯃꯥ ꯍꯥꯏꯗꯅ ꯏꯃꯥꯗ ꯑꯩꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯥꯔꯤ ꯊꯧꯖꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯏꯃꯥꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪ ꯕꯕꯥ ꯍꯜꯂꯛꯑꯕ ꯃꯥꯜꯂꯤ, ꯏꯃꯥꯗꯤ ꯁꯤꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯎꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯗ ꯕꯕꯥꯒꯤ ꯀꯥꯗ ꯃꯨꯁꯨꯛ ꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯅ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯕꯕꯥꯒꯤ ꯀꯥꯗꯨꯝꯅ ꯑꯣꯟꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯃꯒ ꯑꯩꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯕꯕꯥꯁꯨ ꯒꯦꯠ ꯍꯥꯡꯇꯣꯛꯑꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯨꯝ ꯃꯅꯨꯡꯗ ꯊꯧꯖꯜꯂꯛꯈꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯏꯕꯨꯡꯉꯣ ꯅꯃꯥꯒ ꯅꯈꯣꯏ ꯆꯥꯛ ꯆꯥꯔꯕꯣ? ꯅꯃꯥꯅ ꯃꯅꯨꯡꯗ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯕꯤꯍꯧꯔꯒꯦ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯏꯔꯣꯟꯅꯕ ꯇꯧꯍꯧꯔꯤꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯉꯤꯅ ꯀꯔꯤꯒꯤꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯅꯄꯥꯒꯤ ꯊꯕꯛꯁꯤꯒꯤ ꯍꯧꯅꯕꯤꯅꯤ, ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ, ꯏꯄꯥꯗꯧꯅ ꯍꯌꯦꯡꯋꯥꯏ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯇꯅꯕ ꯍꯥꯏꯔꯤꯕꯗꯨ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒꯁꯦ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯕꯕꯥꯒꯤ ꯀꯥꯗꯨ ꯎꯕꯗ ꯏꯁꯥꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯀꯥꯗꯨꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯌꯥꯏ ꯀꯥꯗꯒꯤ ꯕꯕꯥꯒꯤ ꯀꯥꯔꯣꯝꯗ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯃꯨꯛ ꯃꯌꯥꯏ ꯀꯥꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯅ? ꯅꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯃꯅꯤ, ꯅꯪꯁꯨ ꯂꯥꯏꯔꯤꯛꯇꯣ ꯉꯥꯏꯍꯥꯛ ꯄꯥꯊꯣꯛꯎꯔꯣ, ꯏꯄꯥꯁꯨ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯍꯣꯡꯇꯣꯛꯈꯤꯒꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯏꯔꯤꯛꯇꯤ ꯄꯥꯔꯝꯗ꯭ꯔꯦ, ꯃꯗꯨꯒꯤ ꯃꯍꯨꯠ ꯆꯥꯛꯈꯨꯝꯗ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯀꯥꯗ ꯍꯧꯖꯤꯛꯋꯥꯏ ꯑꯩꯅ ꯑꯃꯨꯕ ꯑꯃ ꯎꯈꯤ, ꯃꯗꯨꯕꯨ ꯀꯩ ꯑꯣꯏꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯇꯣꯛꯑꯣ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯗ ꯁꯨꯝ ꯅꯆꯤꯟꯗ ꯄꯛꯑꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯐꯩ ꯐꯠꯇꯦꯁꯨ ꯈꯪꯗꯦ, ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯑꯅꯤ ꯅꯄꯥꯒ ꯉꯥꯏꯍꯥꯛ ꯂꯩꯔꯨꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯕꯕꯥꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯍꯣꯡꯇꯣꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯂꯧꯒꯦ? ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯑꯩꯒꯤ ꯀꯥꯁꯤ, ꯔꯕꯔ ꯃꯩ ꯆꯥꯛꯄꯒꯤ ꯃꯅꯝꯁꯨ ꯃꯥꯜꯂꯤ, ꯉꯥ ꯆꯥꯛ ꯂꯧꯕꯒꯤ ꯃꯅꯝꯁꯨ ꯃꯥꯜꯂꯤ, ꯅꯈꯣꯏꯕꯨ ꯃꯄꯥꯟꯗ ꯐꯠꯇ ꯍꯥꯎꯊꯤꯒꯨꯝꯕ ꯃꯩꯒ ꯊꯥꯕ꯭ꯔꯣ ꯂꯥꯎꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯆꯥꯛꯈꯨꯝꯗꯒꯤ ꯀꯔꯥꯏꯗꯒꯤ ꯃꯩ ꯊꯥꯕꯅꯣ ꯍꯧꯖꯤꯛꯄꯣ? ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯀꯔꯤꯁꯨ ꯇꯧꯗꯦ, ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯅ ꯀꯩꯅꯣ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯩꯗꯤ ꯁꯤꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯈꯨꯝꯃꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯍꯧꯖꯤꯛꯇ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄꯗ ꯏꯁꯥꯗ ꯉꯁꯤꯁꯨ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯝ ꯄꯣꯛꯏ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯕꯕꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯂꯝꯗꯥꯏꯒꯤ, ꯌꯨꯝ ꯑꯁꯤꯗ ꯂꯥꯏ ꯑꯐꯠꯇꯕꯁꯤꯡꯅ ꯕꯕꯥ ꯂꯧꯔꯝꯗꯥꯏꯒꯤ ꯃꯅꯤꯟ ꯅꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯡꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯅꯣꯡꯃꯇ ꯁꯨꯛꯁꯥꯎ ꯁꯥꯎꯔꯝꯗꯦ, ꯏꯃꯥꯅ ꯐꯅ ꯊꯤꯅ ꯉꯥꯡꯉꯁꯨ ꯏꯪꯅ ꯇꯞꯅ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯆꯥꯛꯁꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ, ꯅꯨꯃꯤꯠꯇꯣ ꯏꯃꯥꯅ ꯏꯃꯨꯡꯁꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ, ꯈꯣꯏꯖꯨ ꯂꯩꯀꯥꯝ ꯍꯨꯝꯗꯣꯛꯀꯦ ꯍꯥꯏꯗꯅ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯜꯂꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯏꯃꯥꯁꯤ ꯃꯁꯥꯗ ꯄꯨꯀꯥꯎ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯕꯕꯥꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯇꯤꯚꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯝꯃꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗꯁꯨ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯄꯅꯤ, ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯃꯅꯤꯡ ꯃꯌꯥꯁꯤ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯃꯤ ꯆꯠꯄ ꯂꯩꯕꯒꯤ ꯃꯈꯣꯟꯗꯧꯅ ꯌꯥꯝꯅ ꯇꯥꯏ ꯍꯥꯏ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯂꯝꯇꯥ ꯊꯥꯡꯖ ꯑꯍꯧꯕ ꯑꯃꯗꯤ ꯑꯔꯣꯏꯕꯁꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯑꯌꯨꯛꯇꯨꯗ ꯏꯃꯥꯅ ꯉꯟꯇꯥꯅ ꯍꯧꯒꯠꯂꯒ ꯕꯕꯥꯒ ꯑꯩꯒꯁꯤ ꯅꯨꯃꯤꯠꯇꯨꯗꯤ ꯀꯝꯇ ꯆꯠꯊꯣꯛꯑꯔꯣꯏ ꯍꯥꯏꯗꯅ ꯍꯣꯇꯦꯜꯗꯒꯤ ꯇꯟꯒ ꯂꯩꯔꯒ ꯕꯕꯥꯒ ꯑꯩꯒꯅ ꯌꯥꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯆꯥꯅꯕꯗꯤ ꯍꯥꯏꯗꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯇꯝꯗꯨ ꯈꯜꯂꯨꯕꯗ ꯕꯕꯥꯒ ꯑꯩꯒꯁꯨ ꯌꯥꯍꯧꯔꯛꯇꯨꯅ ꯃꯥꯏ ꯃꯤꯠ ꯕ꯭ꯔꯁ ꯇꯧꯕ ꯂꯣꯏꯔꯒ ꯏꯃꯥꯅ ꯂꯩꯔꯒ ꯊꯅꯝꯕ ꯇꯟꯗꯨ ꯃꯪꯒꯣꯟꯗ ꯐꯝꯃꯒ ꯏꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯇꯟ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯁꯨꯝ ꯇꯧꯔꯝꯃꯤ, ꯉꯁꯤꯅꯤ ꯂꯝꯇꯥ ꯊꯥꯡꯖ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕꯗꯨ, ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯅꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯆꯠ ꯆꯠꯄ ꯌꯥꯔꯔꯣꯏ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣ, ꯅꯠꯇ꯭ꯔꯒꯗꯤ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯅꯇꯨꯡ ꯏꯟꯅꯖꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯉꯁꯤꯗꯤ ꯊꯕꯛ ꯁꯨꯇꯤ ꯊꯥꯕ ꯅꯠꯇ꯭ꯔꯣ, ꯍꯣꯔꯦꯟ ꯏꯪꯈꯣꯜ ꯈꯔ ꯀꯣꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦꯅꯦ ꯂꯝꯇꯥ ꯊꯥꯡꯖ ꯍꯧꯕꯗꯔ ꯑꯔꯣꯏꯕꯗꯔ ꯑꯃꯗꯤ ꯊꯥꯕꯅꯤ, ꯑꯩꯁꯨ ꯉꯔꯥꯡ ꯍꯪꯉꯛꯇ꯭ꯔꯦ ꯆꯠꯇꯣꯔꯤꯕ꯭ꯔꯥꯕꯨ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯈꯨꯝꯃꯛꯏ꯫ ꯏꯃꯥꯅ ꯑꯃꯨꯛ ꯀꯩꯅꯣ ꯉꯁꯤꯗꯤ ꯆꯠꯄ ꯌꯥꯔꯔꯣꯏ,
lamta thangjani laroi haikro lamta thangjan numitabu kanana thabak kana ki hairami babana mokhoi ne adubudi phare mong yengasi hore lao haidana phone tawrtraga de chu salaroi tawraga ding hak yorudabadi yakiroi khumei asumna babaga imaga wari sum sanari ngai kwaksi amo koi sumang mai da chapchana langna khongamaga maningomda pairaga satki andak su imana sumna hairakki kari no ngarang dagi kwaksi yamna khongi lekai sida kari thogdo wathok thokadaba leiri bazano tanbu talleda mang hanaga marolama handak marakse inung nungai tabaga napana sasu yumdagi mapanung banga mata thokpiranu asumne imana babaga igada hairakki masigi matung imana numito nga kautanga masa malairaga akhose ayukta saksa na batawrami sa hek tokpaga sumang nang hek phamingai babada makoi office ki staff amana call tawrakhi phone adu thamkhraba matung babana imada kirup yengaga sumna hairakhi tu aina haidra suti leite hai ai yaudadi yaroidaba thabak arupa ma leire haidana hojikta phone tawra ambani ai loisalage sanaba tawrage adu ngasidi yamna thengoida numita adringai satlauna laki wahai ase haramduna baba se magi kada loisaluna basangki imani babana thaba muksalani hairakpadu da sauduna wa mata ngangamde babana imungdagi loisalaga thorpa matamadu da su baba se thongjin pana makhongda loksalaga tuge tawrami matawdu da imadi masada mukka hena pakhat pa haibadu oiki baba gi gari edu su numitu da kari maram kino khangde gari du start hau haiba sukya yaramde konadi uchinna sin yaraktuna imaga igada salukige thengoi ngasidi ibungo nangsu yumdagi mapan thokanu ai sale hairami imana muksatpado phajana satpiu ngasi ngarang se karino mai tawtawi jalam dai sida di pallaroi na sana phab adum tajaro ngana halo thenga kanu hairami masigi matung numito baba su adum thabak sat khre yumda imaga ga su lehoki kona numit tasalakpadagi di imana baba da phone manam tawsalami kaidawrage hojik pau yumda halo ngasi se lamta thangjan numit ni haibise kawrapo hangami babana so halada bani phone thammo ai thora bani hairakhi yak leraga imana babada phone amuk tawrupa matamdadi babana sumna khumai yengwai gi dawse khara ngana halakna ba tawbani gari se amuk yaraktabadagi halakpa yadre office tagi budi thora bani aisi thama ai halada bani hairakhi asumna phone tawna baba se numitudi hanagi matam adudagi phok thenga pho yumda halam khide imana phone tawbusu paikhalam khide konadi baba se thungana gari yautuna masada haping sangakpa ma imaga iganu urami matawdu de imana pakhalakpadagi kaidawrage gari na karaida lehorake hangami babana mo gari do lambe enda huntoami ai karisu tawde law manungda sangase hairamaga baba se magi matungda amomo onthoga kanagumba ma inarakpagum leithok tune yengami numitugi hinga do aide dum tungkre tawbadu babana de imada babana thengnarki basingadu wari tamami aina office tagi yumlomda halakpada koi khunjin yoromdaigi lambe lamlong ahum phangba mapa saida chapchana gi gari se yarakhide madudai so karino tawrisibo khanduna gari do hangtoga mafamatu da siamami aigi nak yeta su tangna gari asauba mani satpadu natana mi kana su chanaramde ngaga dum nai do gari do semjanba loiraga gari ge nat screwlation ge haidana makhada paktharu bada aigi gari maningda musuk muba miyo yani khakle pagaleirammi amama marakadu da madu hekuru badagi aiso oima haidana gari do mafamadu da hunto amaga yumda chela bani tunghana su yengthodre ai nangna haibada sumni aise ngasi de thabak sasara moida bani haidana babana mana thengnar ki wari pumba imada loina tamammi madude ima su pakhat ki duna hingadu na mukka su khujule kam hokalaga babagi masa pumba humdok pirami nong hengan bagadi babasi masada pukhangda khangba matawrakhi imaga igada phok pukhangda khangami numitudi babasi mana ngarang gari thanamba mapadu dagi gari do lawruraga numaijing ka woibaga babasu thabak lepami numidang wayam tasalakpada su imana cheng khairaga yangkok to mapanda thanambadu babana mapanda thobada yangkok mathakta kanano ma phamaga lehore amubi nupi ma yangkok mathaga do masamana thadaraga famduna lehore haidana babasi masada yamna pakhane imungda senselakhi matawdo de ima su pakhalakpadagi mapanda thoga yenguba matamdadi karisu leibu ramkhide
Numito babasi masada ki tujung ba mataw ma poami. Adubo numito na babagi aroy ba numisu oiki. Nungalak pa matamdadi angak pathajadaba mataw ma babadi. Akoy mayam mo thadok tu na sat ki leirami. Imaga iga su baba kola ka yam na kapami. Babagi mataw do da lekagi miyam na su baba sire haibasi thajanaramde. Tasing madi numito da lamta thangjige layam singa duna. Babagi matung inarakla bazani. Babagi surat loikraba matung pau yum masidi. Asuki matik tamnarami. Maram de lamta thangjige laya pataba singa duna. Babasi hingta talaga pukiba duda. Yum masidagi layam singa do hallu yadabadagi. Tamnaba na khang lakpa ngamamde. Kona di imana maiba matanarga laitin khwairam thoami. Madusu maiba duna thangda tarit lai khurumbi kibadagi tamnaramba singa do. Puko koki. Masinegi babana lamta thangja numita. Layok na duna laikida bawari. Mayam wari asi matang sayda loizari. Matangi wari da mayam punamuk tengnarasi. Nasigidi mayam dagi kaina na pabidi ay lauzari.